Bisnupura amadi Kangpokpi district ki tongan ba mafam singda thokiba accident miweni lekhidre haina police taki phangba paun hairi pau sina hai ngarang numidang pung 8 nge minute tara taba matamda Kangpokpi district ki daily village ta maruti van amaga car amaga thengzinabagi Thoudok ta van thoduna lakpa mioi adu lekhidre loina na gari adu da tonglakpa mioi Anida Sokle hairi lekhidaba mioi adu sagol tongba lansonbi bazar dagi chabungbam Isorlal chahi kungani thoi abokpa lekhidaba CH Kriti kawe mahang Thoudok adu thoklaba matung Kangpokpi district hospital da laikanaraba matung asokpana maram oiduna lekhidabani haire amarom da hokiba ningthokaba numit ki numidang pung 10 rom taba matamdasu Bisnupur district ki Nambol police station gi manung chenba Malom bazar da Royal Enfield Himalayan DL 11 SR 6060 na thombada walking chetlambi nupi ama lekhidre hairi lekhidabi nupi adu Malom tuliai madagi Maisnam Prabha chahi 53 mapuroibani lamani kawe mahakpu thomliba gari driver aduna utlaudagi kaisam Gulshan chahi 19 apokpa ke Rameshwar kawe mahakso hauzik soktuna Rims da laikanari hairi